BJP नेशनल लीडर ममांग थाजब कया पीरमखिब अदुमक थबक ओंथोरप ओइना BJP MLA पुनमक था सिगी तांग 13 की नुमिदांग वैरमदा न्यू दिल्ली पांथोकदब मिफम अमद सरुक यारनबा पार्टी असिगी हाई कमान याथंग पिरक्रे हाइरे नेशनल लीडर अनौब थौरांग असिना मरम ओइरगा मणिपुर मतम कयादगी हौना प्रेसिडेंट रूल की लेंगा असि लौथोकलगा अथुब मतमगी मनुंगदा पॉपुलर गवर्नमेंट अमा सेमलब याबगी ओइथोकपु चाउना लेइरेसु हाइरे BJP MLA खरग इपाक TV न्यूज़ का अखनन फोन वही सानबद मखोइना हाई MLA सिंह मसा मसा की पार्टी की हेड ऑफिस टेलीफोन तौरतुना दिसंबर तांग 13 की ममांग न्यू दिल्ली थुंगलनब खंगलक्खी मधुमगना मरम ओइरगा पार्टी असिगी MLA सिंह हयेंग नत्र हंचित दिल्ली चलगनी हंदक हाई कमान BJP MLA खुदिमक कौरप ओइबना कुकी की माइकैदगिसु लैरिबा BJP MLA सिंहसु सोइदन सरुक यागनी हाइबगी थाजब लै हाइरे पार्टी की अवांग मथाक की मिफम मधु कदावाइद पांथोकदगी हाइबमक्ति हौजिक फाउबगी ओइना चप चान खम्बंगमद्री अदुबो पार्टी हेड ऑफिस पांथोकपु याना लैयदि हाइरे ममांग हाइरक्किबगी मतुंग इना मैतै अमदि कुकी की MLA पुन्ना उनहन्नब अमदि मणिपुर महौसागी फिबम हंजिलहन्नब वरिप लौमिन्नब हाइबसिना अहानब एजेंडा ओइगदौरी मसिदि MLA अमतन मरै मरा तौबु यारोय मधुगी तुंगदा लेंगाक अमा सेमबगी मतंगदा MLA सिंग ओइबा अनिंग अपामबक करिनो हाइबदु अमुक्का सोना पुथोक्तुना मखोई मखोई ओइबा मचिंगसु लौबु याय हाइ पावसिना हाइ पार्टी की हाई कमान मणिपुर पॉपुलर गवर्नमेंट अमा लेहनिंगबगी अपामबा हानदगिसु लै अदुगी MLA अयाम्बनसु मणिपुर पॉपुलर गवर्नमेंट सेम पामे मरक असिदा कुकी की MLA सिंग असी मसाग ओइबा वाइ मसाना लौबु ngamdabagi फिबम अमा लैरिबसि सेंटरगी लुचिंगबसिना खंगी अदुबु मखोइगी निंगाई अदु कानदबनि हाइबसिदि हानदगी हौना मखोइना खंगहलगा लैख्रबन मरम मदुना मखोइ BJP की ओइबा MLA सिंग असी अदुमक लैरगा मिनिस्टर ओइद्रबसु यागनी नत्रगा मिनिस्टर ओहिल्लु हाइरबसु ओहेनगनी हाइबगी मोंगदा वफमसिंग थंगदौरी हाइरे तंपाक्ता कुकी की लुचिंगबा कया हौजिक फाउबदा लैबा मरमना कुकी की MLA सिंग तंपाक्ता लैबा हौजिकति किनिंगाई ओइद्रि हाइबा वफमसु सेंटरगी लुचिंगबसिंग थमलकपु याय हाइरे लैंगाक अमा सेमबगी मतम दिसंबरगी अरोइबा चयौलद नत्रगा जनवरी अहान्ब चयौलद ओइगद्रा हाइबदुमक्ति चपचाना खंबा ngamdri दिल्ली पांथोकदौरिबा मिफम अदुदा अरोइब ओइयो हाइबदि मिफम ओइरगा MLA सिंह मणिपुर हलनखब मतुंग पार्टी की ऑब्जर्वर अमा थरक्कनी अमदि महाकना मणिपुर लैरिङै मतमदा गवर्नमेंट अमा सेमबगी थौदांग लौगनी हंदक वसक लौबगी थौरम असी BJP की चीफ मिनिस्टर सिंह प्राइम मिनिस्टर नत्रगा यूनियन होम मिनिस्टर अमदि अतै अतै मिनिस्टर कयामरम सब यागदौरी मरम मदुना प्राइम मिनिस्टर अमदि होम मिनिस्टर की संगा सांगदब मतम अदु येंगलगा वसक लौहलबा याय हाइनसु पावसिन मखा तारे पावसिगी मरक्तना अतेन बिक अमा मियामदा खंगनजबा अमा इपेक TV न्यूज़ चैनल असिदा स्कूल कॉलेज सिंगी एडमिशन ओपन याउना तोवान तोवान हिरम सिंगी मतंगदा एडवर्टाइज तौबिनिंगबा मियोय सिंगी ओइना यामना चाउना ऑफर पिजरी अकक्नबा नुमित खरानीगी ओइबा ऑफरनी मरम अदुना एडवर्टाइज तौबिनिंगबा मियोय सिंगना ऑफर असिगी खुदोंचाबा लौबियु हिरम असिगी मतंगदा अपाम्बा मियोय सिंगना मोबाइल नंबर 9366127201 दा कॉल तौबिरक्लगा खुदोंचाबा असि लौबियु हाइना इपेक TV न्यूज़ की माइकैदगी मियामदा अपील तौजरी पावगी मखा चथरक ओइना मपालंगी पावखर अपडेट तौजगे यूनाइटेड स्टेट असी खुलाई थंफम अमा ओइबत नतना इजेगी यमरो नरिब लेबाकसिंगदा लंदानबगी थौसिलसिंगी ओइबा ATM सु ओइ हाइना एंटी जियोनिस्ट अमेरिका पॉलिटिकल एक्शन कमिटी की फाउंडर माइकल एयरटोन फोंदोकरे US की लेबाक मनुंगी अमदि फॉरेन पॉलिसी की कयादा इजेना मरुइबा थौदांग लौरी हाइना माइकल एयरटोन मखा ताना हाइ जियोनिस्ट ग्रुप असिना जियोनिस्ट इन्फ्लुएंसर पु US इलेक्टोरल अमदि कल्चरली ओइबा थौरांगसिंग सक यांगदबनी इजेना मियोइबगी मतक्ता मियात मिपुंचा थबं ngamlibasi US na phongna sokotpatagi ngamliban gaza da US na phongna sokotuna ijena mi tumna hatpagi lan pak thana chathari hainasu anti zionist group na phongdokli hauki bukunja 2023 october dagi hoduna Israel gi paktaba mi hata gaza da laibu samjaraba nupi angang yauna miyoi lising humdragi matakta hatkre loinana miyoi lakh amaga lising humdraumdo hena asu apanang grehairi Israel paktana mi hat ipun chathaki ba thawngsing adu lephanbada amadi tung koina kiningai oireba thawngsing adu manghanbada US lengaktagi zionism maru phangna manghanbagi mathau tai hainasu group asna thamle US lengak asi ijegi maming tabu oiba yathang tabu ngaiduna leiba lebak amani haibisi yamna mayek singli hainasu phungdokpak loinana president Trump na administration asi matam pumbada Israel yathang matung ina thabak tharam khudima pangthokli hainasu karimnake United States की लेबाक मनुंग ओइबा थौसिल थौरांग अमदि
ꯃꯄꯥꯟꯒꯤ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯊꯧꯁꯤꯜ ꯀꯌꯥꯗꯁꯨ ꯏꯖꯦꯜ ꯑꯁꯤ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁꯀꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯄꯣꯂꯤꯁꯤ ꯑꯃ ꯑꯣꯏ ꯍꯥꯏꯅ ꯃꯌꯥꯝꯅꯁꯨ ꯈꯪꯉꯤ꯫ ꯑꯦꯟꯇꯤ ꯖꯤꯑꯣनिꯁ ꯒ꯭ꯔꯨꯞꯀꯤ ꯐꯥꯎꯟꯗꯔ ꯃꯥꯏꯀꯦꯜ ꯖꯣꯔꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯑꯃꯦꯔꯤꯀꯥꯒꯤ ꯇꯦꯛꯁ ꯊꯤꯔꯤꯕ ꯃꯌꯥꯝ ꯂꯨꯠ ꯇꯧꯗꯨꯅ ꯒꯖꯥꯗ ꯏꯖꯦꯜꯅ ꯃꯤꯍꯥꯠ ꯃꯤꯄꯨꯡ ꯀꯌꯥ ꯆꯠꯊꯕ ꯉꯝꯅꯕꯒꯤ ꯃꯇꯥꯡꯗ ꯁꯦꯜ ꯄꯤꯔꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯏꯖꯦꯜꯅ ꯃꯈꯥ ꯇꯥꯅ ꯒꯖꯥ ꯁꯤꯖꯐꯤꯌꯔ ꯈꯣꯡꯒꯣꯏꯅꯛꯂꯕꯗꯤ ꯒꯖꯥ ꯇ꯭ꯔꯁꯠꯀꯤ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛ ꯂꯩꯔꯣꯏ ꯍꯥꯏꯅ ꯍꯃꯥꯁꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯒ ꯂꯣꯏꯅꯅ ꯒꯖꯥ ꯑꯃꯁꯨꯡ ꯏꯖꯦꯜꯒꯤ ꯃꯔꯛꯇ ꯁꯤꯖꯐꯤꯌꯔ ꯊꯝꯅꯈꯤꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯤꯕ ꯂꯩꯕꯥꯛꯁꯤꯡꯗ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯁꯤꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯅꯅꯕ ꯇꯛꯁꯤꯟꯈꯤ꯫ ꯏꯖꯦꯜꯅ ꯃꯈꯥ ꯇꯥꯅ ꯒꯖꯥ ꯁꯤꯖꯐꯤꯌꯔ ꯈꯣꯡꯒꯣꯏꯅꯛꯂꯕꯗꯤ ꯒꯖꯥ ꯇ꯭ꯔꯁꯠꯀꯤ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛ ꯂꯩꯔꯣꯏ ꯍꯥꯏꯅ ꯍꯃꯥꯁꯅ ꯐꯣꯡꯗꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯒꯖꯥ ꯑꯃꯁꯨꯡ ꯏꯖꯦꯜꯒꯤ ꯃꯔꯛꯇ ꯁꯤꯖꯐꯤꯌꯔ ꯊꯝꯅꯈꯤꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯤꯕ ꯂꯩꯕꯥꯛꯁꯤꯡꯗ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯁꯤꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯅꯅꯕ ꯇꯛꯁꯤꯟꯈꯤ꯫ ꯍꯃꯥꯁꯀꯤ ꯄꯣꯂꯤꯇꯤꯀꯦꯜ ꯕ꯭ꯌꯨꯔꯣ ꯃꯦꯝꯕꯔ ꯐꯣꯁꯦꯝ ꯕꯗ꯭ꯔꯥꯅ ꯍꯥꯏ ꯒꯖꯥ ꯁꯤꯖꯐꯤꯌꯔ ꯗꯤꯜꯕꯨ ꯏꯖꯦꯜꯅ ꯊꯨꯒꯥꯏꯔꯦ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯔꯛꯄꯒ ꯂꯣꯏꯅꯅ ꯏꯖꯤꯞꯀ ꯐꯥꯎꯅꯕ ꯂꯝꯕꯤ ꯑꯃ ꯑꯣꯏꯔꯤꯕ ꯔꯥꯐꯥ ꯀ꯭ꯔꯣꯁꯤꯡ ꯑꯁꯤ ꯍꯥꯡꯗꯣꯛꯇꯨꯅ ꯒꯖꯥꯗ ꯇꯦꯡꯕꯥꯡꯒꯤ ꯑꯣꯏꯕ ꯄꯣꯠꯂꯝꯁꯤꯡ ꯄꯨꯁꯤꯜꯂꯛꯄꯒꯤ ꯆꯥꯡ ꯋꯥꯡꯈꯠꯍꯟꯒꯗꯕꯅꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯆꯍꯤ ꯑꯁꯤꯒꯤ ꯍꯧꯈꯤꯕ ꯑꯣꯛꯇꯣꯕꯔꯒꯤ ꯇꯥꯡ 10ꯗ ꯍꯃꯥꯁ ꯑꯃꯗꯤ ꯏꯖꯦꯜꯒꯤ ꯃꯔꯛꯇ ꯁꯤꯖꯐꯤꯌꯔ ꯆꯠꯅꯈ꯭ꯔꯕ ꯃꯇꯨꯡ ꯃꯗꯨꯒꯤ ꯃꯈꯥꯗ ꯒꯖꯥꯗ ꯏꯖꯦꯜꯒꯤ ꯇꯝꯊꯤꯔꯕ ꯂꯥꯟ ꯂꯦꯞꯈ꯭ꯔꯕꯁꯨ ꯏꯖꯦꯜꯅ ꯃꯈꯥ ꯇꯥꯅ ꯁꯤꯖꯐꯤꯌꯔ ꯈꯣꯡꯒꯣꯏꯅꯕꯒꯤ ꯊꯕꯛꯇꯤ ꯑꯗꯨꯃꯛ ꯂꯦꯞꯄ ꯂꯩꯇꯅ ꯆꯠꯊꯔꯤ꯫ ꯆꯩꯔꯛ ꯑꯁꯤꯗ ꯏꯖꯦꯜ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯊꯝꯂꯛꯄ ꯋꯥꯔꯣꯜ ꯑꯃꯗ ꯏꯖꯔꯦꯜꯅ ꯈꯨꯗꯨꯝ ꯆꯟꯁꯤꯟꯗꯨꯅ ꯊꯝꯂꯤꯕ ꯖꯣꯔꯗꯥꯟ ꯑꯃꯗꯤ ꯋꯦꯁꯠ ꯕꯦꯡꯛꯀꯤ ꯑꯣꯏꯕ ꯀ꯭ꯔꯣꯁꯤꯡꯁꯤꯡ ꯑꯁꯤ ꯉꯁꯤꯗꯒꯤ ꯍꯧꯅ ꯍꯥꯡꯗꯣꯛꯄ ꯍꯧꯗꯨꯅ ꯃꯁꯤꯡ ꯌꯥꯝꯂꯕ ꯇ꯭ꯔꯛꯁꯤꯡꯗ ꯇꯦꯡꯕꯥꯡꯒꯤ ꯑꯣꯏꯕ ꯄꯣꯠꯂꯝꯁꯤꯡ ꯒꯖꯥ ꯇꯝꯅ ꯄꯨꯁꯤꯜꯂꯛꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤ ꯍꯥꯏꯔꯤ꯫ ꯍꯃꯥꯁꯅ ꯏꯖꯦꯜꯒꯤ ꯃꯔꯛꯇ ꯒꯖꯥ ꯇ꯭ꯔꯁꯠꯀꯤ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛꯀꯤ ꯃꯇꯥꯡꯗ ꯋꯥꯐꯝ ꯀꯌꯥ ꯊꯝꯂꯛꯂꯕꯁꯨ ꯏꯖꯔꯦꯜꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯕꯦꯟꯖꯥꯃꯤꯟ ꯅꯦꯇꯥꯟꯌꯥꯍꯨꯅꯗꯤ ꯒꯖꯥ ꯇ꯭ꯔꯁꯠꯀꯤ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛ ꯑꯁꯤ ꯌꯥꯝꯅ ꯊꯨꯅ ꯍꯧꯔꯒꯅꯤ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯄꯥꯀꯤꯁꯇꯥꯟꯒꯤ ꯂꯦꯐꯇꯦꯅꯦꯟꯠ ꯖꯦꯅꯔꯦꯜ ꯑꯍꯃꯗ ꯁꯔꯤꯐ ꯆꯧꯙꯨꯔꯤꯅ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯔꯤꯉꯩ ꯇꯥꯟꯖꯥꯗ ꯅꯨꯄꯤ ꯖꯔꯅꯦꯂꯤꯁꯠ ꯑꯃꯗ ꯃꯤꯆꯤ ꯈꯠꯈꯤꯕ ꯑꯗꯨꯕꯨ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯤꯌꯥꯝꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯄꯥꯀꯤꯁꯇꯥꯟ ꯑꯥꯔꯃꯤꯒꯤ ꯋꯥꯉꯥꯡꯂꯣꯏ ꯑꯁꯤꯅ ꯅꯨꯄꯤ ꯖꯔꯅꯦꯂꯤꯁꯠ ꯑꯃꯗ ꯃꯤꯆꯤꯅ ꯈꯠꯈꯤꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯣꯟꯂꯥꯏꯟꯗ ꯌꯥꯅꯤꯡꯗꯕ ꯀꯌꯥ ꯄꯥꯛ ꯁꯟꯅ ꯐꯣꯡꯗꯣꯛꯅꯔꯛꯈꯤꯕꯅꯤ꯫ ꯄꯥꯀꯤꯁꯇꯥꯟꯒꯤ ꯏꯟꯇꯔ ꯁꯔꯚꯤꯁ ꯄꯕ꯭ꯂꯤꯛ ꯔꯤꯂꯦꯁꯟꯒꯤ ꯗꯤꯔꯦꯛꯇꯔ ꯖꯦꯅꯔꯦꯜ ꯂꯦꯐꯇꯦꯅꯦꯟꯠ ꯖꯦꯅꯔꯦꯜ ꯑꯍꯃꯗ ꯁꯔꯤꯐ ꯆꯧꯙꯨꯔꯤꯅ ꯄ꯭ꯔꯦꯁ ꯀꯟꯐꯔꯦꯟꯁ ꯑꯃꯗ ꯅꯨꯄꯤ ꯖꯔꯅꯦꯂꯤꯁꯠ ꯑꯃꯗ ꯃꯤꯆꯤ ꯈꯠꯈꯤꯕꯒꯤ ꯚꯤꯗꯤꯑꯣꯁꯤꯡ ꯑꯗꯨ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯊꯥꯒꯠꯅꯔꯛꯄꯗꯒꯤ ꯄꯨꯂꯤꯁꯀꯤ ꯋꯥꯉꯥꯡꯂꯣꯏ ꯑꯁꯤꯒꯤ ꯃꯊꯛꯇ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯍꯧꯅ ꯌꯥꯅꯤꯡꯗꯕ ꯋꯥꯐꯝ ꯀꯌꯥ ꯐꯣꯡꯗꯣꯛꯂꯤ꯫ ꯄꯥꯀꯤꯁꯇꯥꯟꯒꯤ CDF ꯑꯁꯤꯝ ꯃꯨꯅꯤꯔꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔꯒꯤ ꯑꯣꯏꯕ ꯈꯨꯠꯂꯥꯏꯁꯤꯡꯒꯤ ꯕꯇꯟ ꯄꯥꯏꯈꯤꯕꯗꯒꯤ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛꯁꯤꯡ ꯑꯃꯗꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯑꯉꯛꯄ ꯃꯑꯣꯡꯗ ꯃꯤꯄꯥꯏꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯆꯤꯟꯒꯤ ꯂꯨꯆꯤꯡꯕ ꯁꯐꯤ ꯕꯨꯔꯐꯠ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯅ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯗ ꯆꯤꯊꯤ ꯑꯃ ꯏꯔꯛꯇꯨꯅ ꯑꯁꯤꯝ ꯃꯨꯅꯤꯔꯒꯤ ꯃꯈꯨꯠꯇꯒꯤ ꯆꯤꯟꯒꯤ ꯃꯤꯌꯥꯝ ꯀꯟꯕꯤꯅꯕ ꯍꯥꯏꯖꯔꯛꯈꯤꯕꯒ ꯂꯣꯏꯅꯅ ꯑꯁꯤꯝ ꯃꯨꯅꯤꯔꯒꯤ ꯃꯈꯨꯠꯇ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯕꯣꯝꯒꯤ ꯕꯇꯟ ꯂꯩꯈꯤꯕꯁꯤ ꯇꯔꯥꯏꯅ ꯂꯧꯐꯝ ꯊꯣꯛꯇꯦ꯫ ꯃꯇꯝ ꯑꯃꯗ ꯍꯦꯛꯇ ꯑꯀꯤꯕ ꯐꯪꯂꯕ ꯑꯦꯇꯦꯛ ꯀꯌꯥ ꯆꯠꯊꯔꯛꯄ ꯌꯥꯏ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫ ꯂꯝ ꯀꯣꯏꯕ ꯄꯥꯝꯖꯕꯁꯤꯡ ꯌꯦꯡꯂꯒ ꯌꯨꯔꯣꯇꯣꯃꯤꯇꯔ ꯏꯟꯇꯔꯅꯦꯁꯅꯦꯜꯅ ꯃꯥꯂꯦꯝꯒꯤ ꯑꯣꯏꯕ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯇꯨꯔꯤꯁꯠ ꯁꯤꯇꯤ 100ꯒꯤ ꯃꯃꯤꯡ ꯂꯥꯎꯊꯣꯔꯛꯈ꯭ꯔꯦ꯫ ꯃꯥꯂꯦꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯔꯕ ꯇꯨꯔꯤꯁꯠ ꯁꯤꯇꯤ 100ꯒꯤ ꯃꯃꯤꯡ ꯈꯪꯒꯠꯂꯛꯄ ꯑꯁꯤꯗ ꯃꯐꯝ ꯑꯗꯨꯒꯤ ꯑꯣꯏꯕ ꯀꯜꯆꯔ, ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔ, ꯁꯦꯐꯇꯤ ꯑꯃꯗꯤ ꯇ꯭ꯔꯦꯚꯦꯂꯤꯡꯅꯆꯤꯡꯕ ꯃꯣꯠ ꯀꯌꯥ ꯂꯧꯔꯕ ꯃꯇꯨꯡꯗ ꯐꯣꯡꯗꯣꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯒꯤ ꯄꯨꯛꯅꯤꯡ ꯁꯨꯡꯒꯠꯄ ꯉꯝꯕ ꯇꯨꯔꯤꯁꯠ ꯁꯤꯇꯤ 100 ꯂꯧꯈꯠꯂꯛꯄ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯇꯣꯞ 10 ꯇꯥꯔꯕ ꯁꯤꯇꯤꯁꯤꯡ ꯑꯗꯨꯗꯤ ꯐ꯭ꯔꯥꯟꯁꯀꯤ ꯄꯦꯔꯤꯁ, ꯁ꯭ꯄꯦꯟꯒꯤ ꯃꯦꯗ꯭ꯔꯤꯗ, ꯖꯄꯥꯟꯒꯤ ꯇꯣꯀꯤꯌꯣ, ꯏꯇꯥꯂꯤꯒꯤ ꯁꯤꯇꯤ ꯑꯅꯤꯒꯤ ꯔꯣꯝ ꯑꯃꯗꯤ ꯃꯤꯂꯟ, ꯂꯣꯏꯅꯅ USA ꯒꯤ ꯅ꯭ꯌꯨ ꯌꯣꯔꯛ, ꯅꯤꯗꯔꯂꯦꯟꯒꯤ ꯑꯦꯝꯁꯇꯔꯗꯥꯝ, ꯁ꯭ꯄꯦꯟꯒꯤ ꯕꯥꯔꯁꯦꯂꯣꯅꯥ, ꯁꯤꯡꯒꯥꯄꯨꯔ ꯑꯃꯗꯤ ꯁꯥꯎꯠ ꯀꯣꯔꯤꯌꯥꯒꯤ ꯁꯤꯑꯣꯜꯅꯆꯤꯡꯕꯁꯤꯡ ꯌꯥꯎꯔꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛꯁꯤꯡ ꯑꯁꯤꯒꯤ ꯁꯤꯇꯤꯁꯤꯡ ꯑꯁꯤ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯇꯨꯔꯤꯁꯁꯤꯡꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯅ ꯌꯦꯡꯕ ꯁꯤꯇꯤꯁꯤꯡꯅꯤ ꯍꯥꯏꯅꯁꯨ ꯔꯤꯄꯣꯔꯠ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫ ꯌꯨꯔꯣꯃꯣꯅꯤꯃꯤꯇꯔ ꯏꯟꯇꯔꯅꯦꯁꯅꯦꯜꯅ ꯃꯥꯂꯦꯝꯒꯤ ꯑꯣꯏꯕ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯇꯨꯔꯤꯁꯠ ꯁꯤꯇꯤ 100ꯒꯤ ꯃꯃꯤꯡ ꯂꯥꯎꯊꯣꯔꯛꯄꯒꯤ ꯃꯅꯨꯡ ꯑꯗꯨꯗ ꯆꯍꯤ ꯑꯁꯤꯒꯤ ꯑꯣꯏꯅꯁꯨ ꯐ꯭ꯔꯥꯟꯁꯀꯤ ꯄꯦꯔꯤꯁ ꯁꯤꯇꯤꯅ ꯊꯪꯅ ꯊꯪꯅꯅ 5ꯔꯛ ꯍꯟꯅ ꯇꯣꯞ ꯇꯥꯕ ꯉꯝꯂꯛꯄꯒꯤ ꯑꯆꯧꯕ ꯃꯔꯝ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯝꯂꯦ ꯍꯥꯏꯔꯤ꯫ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯦꯔꯤꯁꯇ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯃꯀꯣꯛ ꯊꯣꯡꯕ ꯉꯝꯂꯤꯕꯁꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯣꯏꯕ ꯒꯚꯔꯟꯃꯦꯟꯠꯅ ꯊꯝꯂꯤꯕ ꯇꯨꯔꯤꯖꯝ ꯄꯣꯂꯤꯁꯤꯁꯤꯡ ꯑꯁꯤꯅ ꯑꯆꯧꯕ ꯃꯔꯝ ꯑꯃ ꯑꯣꯏꯔꯤ꯫ ꯁꯤꯇꯤ ꯑꯁꯤꯒꯤ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔ ꯄꯨꯝꯅꯃꯛ ꯋꯥꯔꯜꯗ ꯀ꯭ꯂꯥꯁꯇ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯁꯦꯝꯒꯠ ꯁꯥꯒꯠꯂꯤ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫ ꯏꯝꯔꯥꯟ ꯈꯥꯟꯒꯤ ꯃꯆꯦ ꯃꯆꯟꯁꯤꯡ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯑꯃ ꯑꯣꯏꯔꯤꯕ PTIꯒꯤ ꯊꯧꯃꯤꯁꯤꯡꯅ ꯑꯗꯤꯌꯥꯂꯥ ꯖꯦꯜ ꯃꯃꯥꯡꯗ ꯂꯦꯞꯄ ꯂꯩꯇꯅ ꯋꯥꯀꯠ ꯃꯤꯐꯝ ꯀꯌꯥ ꯄꯥꯡꯊꯣꯛꯂꯤ꯫ ꯊꯥ 3ꯔꯣꯝ ꯎꯅꯍꯟꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯄ꯭ꯔꯦꯁꯔ ꯀꯌꯥ ꯂꯥꯛꯄꯗꯒꯤ ꯏꯝꯔꯥꯟ ꯈꯥꯟꯒ ꯖꯦꯜꯗ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯒ ꯎꯅꯍꯟꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯏꯝꯔꯥꯟ ꯈꯥꯟꯒ ꯎꯅꯕ ꯌꯥꯔꯛꯇꯕꯗꯒꯤ ꯖꯦꯜ ꯃꯃꯥꯡꯗ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨ ꯄꯥꯡꯊꯣꯛꯈꯤꯕꯅꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯁꯦꯍꯕꯥꯖ ꯁꯔꯤꯐ ꯑꯃꯗꯤ ꯑꯁꯤꯝ ꯃꯨꯅꯤꯔꯅ ꯏꯝꯔꯥꯟ ꯈꯥꯟꯕꯨ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯌꯦꯛꯅꯕ ꯃꯤꯁꯛ ꯑꯃꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤꯕꯁꯨ ꯂꯩꯈ꯭ꯔꯕꯅꯤ꯫
ꯃꯍꯥꯛ ꯇꯔꯥꯏꯅ ꯖꯦꯜꯗꯒꯤ ꯊꯥꯗꯣꯔꯛꯀꯗꯕ ꯃꯥꯟꯗꯦ ꯍꯥꯏꯅꯁꯨ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯎꯠꯇꯔꯈꯥꯟꯒꯤ ꯍꯤꯃꯥꯂय ꯆꯤꯡꯁꯥꯡ ꯄꯔꯦꯡ ꯒꯔꯋꯥꯜꯗ ꯂꯩꯔꯤꯕ ꯂꯣꯔꯗ ꯕꯤꯁꯅꯨꯗ ꯀꯠꯊꯣꯛꯂꯕ ꯂꯥꯏꯁꯪ ꯕꯗ꯭ꯔꯤꯅꯥꯊ ꯇꯦꯝꯄꯜ, ꯃꯤꯌꯥꯝꯅ ꯕꯗ꯭ꯔꯤ ꯅꯥꯔꯥꯌꯟ ꯍꯥꯏꯔꯒ ꯈꯪꯅꯔꯤꯕ ꯇꯦꯝꯄꯜ ꯑꯁꯤ ꯍꯤꯟꯗꯨ ꯂꯥꯏꯅꯤꯡ ꯆꯠꯄꯁꯤꯡꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯄꯥꯝꯅ ꯈꯨꯔꯨꯝꯐꯝ ꯑꯣꯏꯔꯦ ꯍꯥꯏꯔꯤ꯫ ꯍꯥꯏꯔꯤꯕ ꯇꯦꯝꯄꯜ ꯑꯁꯤ ꯌꯥꯝꯅ ꯋꯥꯡꯕ ꯃꯐꯝꯗ ꯂꯩꯕ ꯃꯔꯝꯅ ꯊꯥ 6 ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯊꯥ 6 ꯑꯃꯅ ꯍꯥꯡꯕ ꯂꯩꯐꯝ ꯑꯣꯏꯔꯤ꯫ ꯑꯣꯛꯇꯣꯕꯔ ꯂꯣꯏꯁꯤꯜꯂꯛꯄꯗꯒꯤ ꯍꯧꯔꯒ ꯑꯦꯄ꯭ꯔꯤꯜ ꯊꯥ ꯐꯥꯎꯕꯗꯤ ꯍꯥꯏꯔꯤꯕ ꯇꯦꯝꯄꯜ ꯑꯁꯤ ꯎꯟꯅ ꯄꯨꯡꯀꯨꯞ ꯀꯨꯞꯁꯤꯟꯈꯤꯗꯨꯅ ꯃꯤꯑꯣꯏ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯌꯥꯝꯅ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯕꯇ ꯅꯠꯇꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯕꯅ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤ ꯇꯦꯝꯄꯜ ꯑꯁꯤ ꯊꯣꯡ ꯍꯥꯡꯗꯦ꯫ ꯑꯗꯨꯒ ꯃꯦꯗꯒꯤꯅ ꯑꯣꯛꯇꯣꯕꯔ ꯐꯥꯎꯕꯒꯤ ꯊꯥ 6ꯀꯤ ꯃꯇꯝ ꯑꯁꯤ ꯈꯔ ꯁꯥꯕ ꯃꯇꯝ ꯑꯣꯏꯔꯛꯄ ꯃꯔꯝꯅ ꯂꯩꯐꯝ ꯑꯁꯤ ꯈꯨꯔꯨꯝꯕ ꯆꯠꯄꯒꯤ ꯆꯞ ꯆꯥꯕ ꯃꯇꯝꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯁꯦꯡꯂꯕ ꯇꯦꯝꯄꯜ ꯑꯁꯤ ꯃꯦꯗꯒꯤꯅ ꯑꯣꯛꯇꯣꯕꯔ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯊꯣꯡ ꯍꯥꯡꯗꯨꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯌꯨꯛ ꯑꯃꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯇꯧꯐꯝ ꯊꯣꯛꯄ ꯂꯩꯊꯧ ꯇꯤꯟꯊꯧꯒꯤ ꯊꯕꯛꯁꯤꯡ ꯇꯧꯔꯤ꯫ ꯍꯥꯏꯔꯤꯕ ꯇꯦꯝꯄꯜ ꯑꯁꯤꯒꯤ ꯇꯣꯞ ꯇꯣꯞꯄ ꯃꯃꯤꯡ ꯆꯠꯄ ꯑꯃ ꯍꯥꯏꯔꯒꯗꯤ ꯇꯦꯝꯄꯜ ꯑꯁꯤꯒꯤ ꯑꯃꯨꯕ ꯅꯨꯡꯒꯤ ꯕꯤꯁꯅꯨꯒꯤ ꯃꯨꯔꯇꯤ ꯑꯁꯤꯅꯤ꯫ ꯍꯥꯏꯔꯤꯕꯁꯤ ꯑꯔꯤꯕ ꯑꯃꯗꯤ ꯁꯪꯁꯀ꯭ꯔꯥꯠꯁꯤꯡꯒꯤ ꯑꯣꯏꯕ ꯍꯧꯔꯛꯐꯝ ꯑꯣꯏꯔꯤꯕꯅꯤ꯫ ꯁꯦꯡꯂꯕ ꯂꯩꯐꯝꯂꯦꯟ ꯑꯁꯤ ꯐꯥꯎꯗꯨꯅ ꯆꯠꯂꯤꯕ ꯑꯜꯀꯥꯅꯟ ꯔꯤꯚꯔ ꯑꯁꯤꯅꯁꯨ ꯃꯍꯧꯁꯥꯒꯤ ꯑꯣꯏꯕ ꯐꯖꯕꯅ ꯊꯜꯂꯕ ꯏꯆꯦꯜ ꯑꯣꯏꯕꯇ ꯅꯠꯇꯅ ꯌꯦꯡꯕꯗ ꯃꯤꯠꯐꯝ ꯍꯣꯡꯕ ꯉꯝꯗꯕ ꯃꯐꯝ ꯑꯃꯁꯨ ꯑꯣꯏꯔꯤ ꯍꯥꯏꯔꯤ꯫